ngasi phongkiba tongan ba pauche sing amadi social media dagi lokhachaba pausingi update pujarakle ahanbada maroiba pau Imphal jiri lambida manpurakpa gari singda jing mathaktagi sakhangdaba singna nung langtharakpada truck sing asokapan thokle hari Arambai Tengolgi PRO Robin Mangang khwairakpamgi update ka loinana Dr. Phubugi mayokta RIMS ki Dr. singna hospital service kudumak leptuna sit in protest ki khongjang chathakre kuki nupi khongjang loising security na asok aban nangan kibagi compensation high court na center amasung sen state na khangalaknaba hairakre masagi duty toba ngamloidaba Dr. Singh chayolamagi manungda thabaktagi pothagadabani haina KCP na warning torakli AR ani hatkibagi kuki na kaukiba economic blockade ngarang numidang dagi hokre RIMS ki OPD amasung emergency thingjinduna khongjang changsiliba si athuba matamda hangdokpiu haina Uripok apun malupna phongdorali iril turel amadi kongba turel gi ising pathoktuna Isau mayong ngariba mafam singda akhanaba miyeng changduna athubada semjin biu haina sek nurulna phongdorali lekidraba AR gi personnel ani gi mafamda ko tuna ikai khumnaba utuna candle gi light phangthokre GST 2.0 chanaba hokre port ki maman hongthare longmi sinmi micham miyam dagi lut toba yaba makai tawraga GST realize tawrakpani haina trade union na phongdorali Maitelon ngangi haiduna motbungda naga phuruki mioi ama phurakpada chenabani haiba kuki naha ama police na phagalle PR lengak asina sahi ani helaba irang asigi asumba wayal piba ngamdre Churachandpur gi Taijang village tagi khulai kaya phagatpa ngamkre Hauzik Paul Sandongna Pijari Impact TV ki reporter ki matung inna Imphal jiri lambi gi awang khunou area da masak khangdaba singna Imphal tamna thorakpa manpuba truck singda sing mathaktagi nung langtharakpada truck sing asok apan thokle hairi Datan tu si hauji awang khunou kisar plan laibai do adu idudani se hauji mathaktagi nung thaktana gari ma kai le hauji si gai je adagi mayang ya da solo saka ni sina mathakta tripal da nung mayam langchilak pa hauji yauri mathakta kari yengnari moju si mayam amte keno da khongsangi si oina amte keno tobiyo ba si Makha tarakpada Arambai Tengolgi PRO Robin Mangang khwairakpamna asumna update pirakli Maitei officer amadi staff masa masu phawbana Maitei gi patient singbu usitpide thina tobiri kaisu nataba private security phawbana mateng pangbibagi mahut afawwa sajili adudi mitop kaisu thongnadaba singdunadi Maitei gi patient singbu mi oina uramgadra Aikoi de yauriba ego si hana lokthoksi adu kandada nungsinaba purakani irang leiroi asi ana yauroi aigi nupisu government doctor ne adubu napal ego amata yaudana maitegi patient kaya loinei masi magi apambani ainasu yai aduna imung manungi makhasu yamna poli haina asumna update pirakli Makha tarakpa Arambai Tengolgi update ta singdasu tamdasu office dasu institution singdasu hospital dasu minaina mapu loina sakre aikhoina hunnari higaiwa tongnari kanaba karino haina asumna hanglakli Hauzik pausigi pausing hamuk sandongna pijari tha asigi kunmathoigi nongalamdaida lilong sajingdagi nongthombam ningol chabungbam ongbe manju chahi kunthra manga RIMS da angang unarba matung I hatharakpadagi amuk hanna operation tawduna laikanana bakhonabada laikanaba ngamdana sikiba tawdo aduga mari lainana khosaunaraba miyoi singna patient asibu layengliba gaini gi Dr. Pritam Kumar tamthina phu chaikhi haiba tawdoka mari lainana RIMS ki Teachers and Medical Officers Association na tongan ba demand kaya tawduna emergency OPD amasung routine operation sing leptuna khongjang changsinba hokre association asina taliba demand sing adudi maru oina Dr. Phu chaibagi tawdok aduda chenariba miyoi sing adu phadriba phawba amasung hospital asida safe oiba environment ama leitriba phawba hospital service kodingmak lepagi khongjang asi changsingani haina mangjongna phongdokrabani loinana hairiba khongjang adugi manung channa ngasi asi RIMS ki doctor nurse staff amasung mahirui singna RIMS ki campus ta We want justice haiba demand ga loinana RIMS ki OPD block ngamangda wakat khongjang chathaki khongjang asiga mari lainana RIMS ki Teachers and Medical Officers ki President Dr. Jiten Kumar na phongdokhibada RIMS ta thokiba laibak thiba thodok adu yamna nungaite madugi damakta thamoi songna nungaitaba phongdokli medical science ki lam asidadi mai pakpa kaya amasu yaukre adubu khudong thiba kaya amasu yaudaba nate karigumba khudong thiba thodok ama tholakpada patient party singi maikeidagi pendaba amasung nungaitaba yaurakpa matamda RIMS ki oina leiriba
grievances sialda makhoi complaints sing adu register tawba yai loinana sial sina lakleba complaints sing adu ningthina inquiry tawraba matungda madugi responsibility adu ningthina fix tawgadabani karigumba inquiry aduda maral leiba sing thengnaba tarabadi aingi oiba thabak sing lokatpa masana tabani handak thokiba laibak thiba thodok aduga mari leinana senior doctor amabu tamthina physically assault tawkiba asi laibak thiba thodok amani thodok adu attempt to murder haina forward charge tawbi yai haiduna rims ta mapung phaba Santi leiba environment ama thamnabagidamak security na phagathanamba changli security phagathanba haibasi mara leibasing kankhachi haiba nate leiriba environment asi uplift tawnabagi damakta हाइजबनी खोंजंग अदुदा सरुक याखिबा रिम्स की स्टूडेंट्स यूनियन की माइकैदगी फोंदोरकिबदा थोकिबा थौदो अदु यामना नुंगाइतबा फाउरी मतौ करमना मियोय अदु लैकिदबनो हाइना इंक्वायरी तौदुना खंगदोनबा होनबगी महुता मॉब जस्टिस ओइबा मोंगदा चथारकिबदु नुंगाइते मरम अदुना थौदो असिगी मतंगदा अचुम अरानसिंग अदु इंक्वायरी कमिटीना थिगतुना लेपियु हाइखि अमरोमदा हौकिबा तांग कुंदा इम्फाल ईस्ट की बमोन कंपुदगी संजोय कौबा मियोय अमा लैकिदबा अदुगी मतंगदा हॉस्पिटल अथॉरिटी सिंग अमदी इमुंग मनुंगा फमिनदुना लैकिद्रबगी हक्चांग अदु जेनिम्स की पोस्टमार्टम तौरबा मतुंगदा पोस्टमार्टम अदुदा फैमिली साइड की मेंबर अमा यौहनबा हाइना यानख्रबसु ngasi जेनिम्स दा लैकिद्रबगी हक्चांग पोस्टमार्टम तौनबा होनबदा सिक्योरिटी की माइकेदगी अथिंगबा पिरकबदगी चरांगनबा थोखरे थौदोक अदुगी मतंगदा लैकिद्रबगी इमुंग मनुंगी माइकेदगी फोंदोकिबदा वाथोक असि शांति ओइना लुसिनबा पोस्टमार्टम दा फैमिली साइड की मियोय अमा यौहनबा अमसुंग वीडियो कवरेज तौबा हाइना डायरेक्टर की लेवल दा यानखिबनी ngarang wari sanakhiba duda OC su याउखी अदुबु ngasi family side tegi मियोय पोस्टमार्टम दा याउगे हाइबा तारबदी DC की अयाबा पुरउ हाइना अथिंगबा पिरकपसी यानिंगदि हाइना पेंदबा फोंदोरकली मणिपुर थोलिबे इरांग असिगा मरी लैनना ममांग चाहिदा साइबोन खुलदा कुकी नुपी सिंगना खोंजंग चंगसिनबा मतमदा CRPF पर्सनल सिंगना खोंजंग लोइसिंग अशोक अपन नंगन खिबगी दमक सेंटर अमसुंग स्टेट गवर्नमेंट ना कंपेंसेशन पीबगी मतंगदा हाई कोर्ट ऑफ मणिपुर ना पाखुम पिरकनबा खंगन करे मणिपुर हाई कोर्ट की चीफ जस्टिस ए गुनेश्वर शर्मा ना ताखिबा ऑर्डर अमदा मरी लैनबा अथॉरिटी सिंगदा फॉर्मल नोटिस थाखरबसु स्पेशल इन्वेस्टिगेशन टीम अमना थौदोक असिबु थिगलबा मतुंगदा क्रिमिनल केस अमा रजिस्टर तौखिबा लैखरे हिरमसिगा मरी लैनना कुकी वुमेन्स ऑर्गेनाइजेशन फॉर ह्यूमन राइट्स ना थारकिबा पेटिशन अमगी हियरिंग चथबदा हारिबा ऑर्डर असि ताखिबनी ऑर्डर असिन मखाताना हाई पेटिशनर ना थारकिबा अपील असिगी मायोक्ता रेस्पोंडेंट ओइरिबा सिंगना मखोय मखोयगी काउंटर एफिडेविट सिंग हप्ता अहुमगी मनुंगदा कोर्ट असिदा फाइल तौरकदबनी हाइनासु डायरेक्शन पीखी पनबा याबदी कुकी वुमेन्स ऑर्गेनाइजेशन फॉर ह्यूमन राइट्स ना ममांग सहिदा मणिपुर थोकलिबा इरांग असिगा मरी लैनना साइबोन खुलदा कुकी नुपी सिंगना खोंजंग चंगसिनबा मतमदा सिक्योरिटी फोर्स सिंगना रॉकेट लॉन्चरना सिंगबा सिजिनदुना खोंजंग लोय तनखाइनबा होनबदा नुपी खोंजंग लोय कया असो अपन नंखी थौदोक असिगी मायोक्ता हाइरिबा ऑर्गेनाइजेशन असिना हाई कोर्ट पेटिशन ओइदुना थारकिबनी रिपेटिशन असिगी मेन ओइरिबा रेस्पोंडेंट हाइबदी सेंट्रल रिजर्व पुलिस फोर्स CRPF की ऑफिशियल सिंगी मथक्तनी अदुगा रेस्पोंडेंट ओइना सेंट्रल गवर्नमेंट अमसुंग स्टेट गवर्नमेंट सु याउरी ngasi चथकिबे हियरिंग अदुदा पेटिशनर की नकलदा चेंबर ऑफ एडवोकेट वर्किंग सोरोगी चेंबर दगी एडवोकेट टीम अमना सरुक याखी अदुगा स्टेट गवर्नमेंट की ओइना एडवोकेट जनरल लेनिन हिजमगा लोइनाना एडवोकेट H निरंजन अमसुंग CRPF की ओइना एडवोकेट TR शर्मना सरुक याखी मसागी ड्यूटी मयेक सेंगना तौबा ngamloidaba डॉक्टर सिंह थबक्तगी पोथाजनबा चयोल अमगी मतम पीरी अमदी डॉक्टर की माइखुम उपलगा मसागी मथौ तौदबदगी मियोयबगी पुंसी पिखमनहलिबा डॉक्टर सिंगना मखाताना एसोसिएशन सिंग अमदी ग्रुप सिंग सेमदुना अरानबा कंखटनबा होनरगलबदी अकनबा मियेंग चंगलगनी हाइना KCP ताइबंगानबा ग्रुपना फोंदोरगली लुप असिना थादोकपा चिरोलना हाइ रिम्स की अथॉरिटी अमदी डॉक्टर सिंगना मियोयबगी पुंसीबु दामी अमगुम लौबगी मथक्ता हौजिक हौजिक लोइसिनबा ngamdana लेरिबा लेबाकी इरांग असि थोगनबदा रिम्स की मतम की डायरेक्टर सिंह मेडिकल सुपरिटेंडेंट सिंह हॉस्पिटल की एडमिनिस्ट्रेशन पाइरिबा सिंगा मानरगा छेंदानफम ओंथोकपदा अचौबा थौदांग लौरिबा खुचाबी सिंह यावरमले हाइबा KCP ताइबंगानबा ग्रुप की ऑपरेशन ऑन इराडिकेशन ऑफ पब्लिक एनिमी ना थिजिनबदगी खंगले रिम्स हाइबसी कंगलैपाकी लैमाइदा लैत्रसु यारबा इंस्टीट्यूशन अमगा पांखक ओइरे रिम्स की डायरेक्टर खरना लोइसिनबा ngamdriba लेबाकी इरांग असिदगी हेना चाउथोखनखिबा चिनकुकी जॉब प्रूफ की खुचेम की कन्फ्लिक्ट असिदा मखोय मखोयगी लनाई सेनफम सिंह खोंगतनबा होनबदा अमदी रिम्स की थबक लौबदा
चनगदबा रिजर्वेशन पॉलिसी ngang पांथोक्तबदगी कन्फ्लिक्ट असि कुकी नार्को टेरोरिस्ट सिंगना मीडियादा प्रोपेगेंडा सागतपदा खुलाई ओइना सिजिनरे हाइबा मयेक सेंगना खंगबा ngamle मथोक तारकलबदी प्राइवेट हॉस्पिटल अमसुंग क्लिनिक सिंगसु इरमदम कंगलेपाक असिगी ओइना मियामगी थबक थोरम सिंग थमोय सेंगना तौरिबसी CSO सिंग मैरापाइबी सिंग स्टेक होल्डर सिंग अमदी मियाम सिंग तानारगा अथुबा मतमदा अकन बचराक पीनबगी वारेप लौरगनी हाइनासु चिरोल असिना फोंदोरगले चिरोल सिन मखा ताना हाइ गवर्नमेंट स्कूल अमसुंग कॉलेज सिंगदा ओजा ओइरिबा सिंगना अतोपा प्राइवेट इंस्टीट्यूशन सिंगदा थबक तौरम तारगदी हेक थेंगनरकपा मिकुपदा सस्पेंड तौदुना लोगी मतुंग इना चराक फंगहलु अदुबु रिम्स नत्रगा अतोपा गवर्नमेंट के हॉस्पिटल सिंगदा थबक तौबा मियोय कया अमना प्राइवेट हॉस्पिटल अमदी क्लिनिक सिंगदा फोंगना थबक तौबदना एक्शन अमा फावो लोकटपा लैद्री मरम अदुना रिम्स असि इरमदम कंगलेपाक्तगी मुटख्रबसु थोइना कायदबा मेडिकल इंस्टीट्यूशन अमा ओइरकले हाइना लमदम असिगी मियामना लौनरकले हाइनासु चिरोल सिन मखा तारकली सेप्टेम्बर 18 की नुमिदांग वायरमदा सखंगदबा सिंगना नंबोलदा एम्बुश तौदुना असम राइफल्स की पर्सनल अनि हाटखिबगी मतांगदा लेंगांगना हौजिक फावबा मतिक चाबा थबक अमता लोकलक्तबगी मायोक्ता यानिंगदबा फोंदोकपा ओइना कमिटी ऑन ट्राइबल यूनिटी कोतुना ngarang ahing nongyai सेप्टेम्बर 15 फावबा इकोनॉमिक ब्लॉकेट तौखरे पौमिसिंग उनबा अमदा कोतुगी लुसिंगबा सिंगना हाई असम राइफल्स की पर्सनल सिंगदा अटैक चथकिबा मियोय सिंग अदु ngasi फावबा स्टेट अमदी सेंट्रल अथॉरिटी सिंगना फाबा ngamdri नेशनल सिक्योरिटी द चाउना सिंगनरकपा मरमना थोंग अदु तराइना लोकफम थोकते सेप्टेम्बर 18 की नुमिदांग वायरम पुंग 5 रोम ताबदा तंपाकी लालुलुपनी चिंगनबा सिंगना चथकिबा एम्बुसदा 33 सुबा असम राइफल्स की पर्सनल अनि सिरगा अतोपा अहुमना फिबम थीना सोखी खुलाई पाइबा लालोबा सिंगना सिक्योरिटी पर्सनल फावबदा लेमना थादबगी तानफम असिदा फ्री मूवमेंट रेजिमना चिंगबा इंग तपा हंजिल हन्नबगी थौरांग मथौ करमना लखोट कदोरिबनो हाइना कोतु नसु हांगलगली कुकी जो फुरुकी मियोय सिंगना मतमगी मतुंग इन्ना हंजिनबा इरिंग तपा हंजिलकनबा होनदुना लाकली हाइना पलदुना कोतुना हाइकी लमदम असिदा महुसागी फिबम हंजिन हन्नबगी पांदमदा तोंगान तोंगानबा अंडरग्राउंड ग्रुप सिंगना सस्पेंशन ऑफ ऑपरेशन सु एग्रीमेंट कुयेक पिनखिबनी थेंगलबसु थेंगना प्राइम मिनिस्टर नरेंद्र मोदी ना स्टेट असिदा लाकलंबा मतमदा कुकी जो फुरुकी मियोय सिंगना महापु ख्वाइदगी इहान हाना तरामना ओखी अवांग नोंपोक लमदमदा तुंग कोइना चनगदबा मवोंगदा इंग तपा फिबम हंजन हन्नबगी अमता ngairaba पाम्बैदी मिनिस्ट्री ऑफ होम अफेयर्स ना कॉन्स्टिट्यूशन के आर्टिकल 239A गी मखादा सेपरेट एडमिनिस्ट्रेशन पीनबा थौरांग लोखटपा खक्तना ओइगनी प्रेसिडेंट रूल मनुंगदा गवर्नर ना मथौ निंथिना पांगथोकपा ngamdabadagi matangdasu कोतुना यानिंगदबा फोंदोरगली रिम्स की ओपीडी अमदी इमरजेंसी थिंजिंदुना खोंजंग चंगसिलेबसी अथुबा मतमदा हंदोकपियु हाइना उरिपोक अपुनबा लुपना फोंदोरगली ngarang रिम्स हॉस्पिटल दा नुपी अमा लैखिदबगी थौदोका मरी लेनना टीचर्स एंड मेडिकल ऑफिसर्स एसोसिएशन अमसुंग इंडियन मेडिकल एसोसिएशन अनिना मणिपुरदा लैरिबा हॉस्पिटल सिंग अमदी रिम्स की मरु ओइना ब्लॉक सिंग थिंजिलिबा असि अथुबा मतमदा हंदोकपियु हाइना उरिपोक अपुनबा लुप की जनरल सेक्रेटरी सामोम धुरबना फोंदोकरे वफम असि उरिपोक सरबोन थिंगेल लाइब्रेरी हॉल दा पांथोकिबा पाउगी मिफम अमदा महांगना फोंदोकिबनी महांगना मखातान हाई रिम्स दा चथरिबा लायंग असि करंबा मोंगदा चथबनो हाइबा प्रजा मियामगी चममनबा अमा पोखले मरमदी हॉस्पिटल असिदा लायंग लिबा असि इंटर्न तौरिबा सिंग पीजी तौरिबा सिंग नत्रगा सीनियर कंसल्टेंट सिंगना अनाबा सिंग असिबु लायंग लिबरा हाइबसी कनानासु खंगद्रे हौजिक टीचर्स एंड मेडिकल ऑफिसर एसोसिएशन ना ओपीडी ब्लॉक अमसुंग इमरजेंसी ब्लॉक थिंजिनखिबा असिना मरम ओइरगा अनाबा सिंगदा चाउना खुदोंग चादबा मायोकना हले मिपुंग खुदिंगमकना डॉक्टर की मनाक्ते यौरगा अनाबा फगनी खन्नरिबनी अदुबु अनाबा लायंग बलाकलिबा सिंग अमसुंग डॉक्टर सिंगी मरकता कॉर्पोरेशन लैतबना थोखनिंगदबा थौदोक सिंग असि थौलकपना रिम्स हाइबसी मिहातपुंग ओइरकलबरा हाइना मियामना सिंगनरगली थाखर असिदा मियोय मरी लैकिदबा असिगी मरम सिंग इंटर्न तौरिबा डॉक्टर सिंगना येंगलबा मतुंग लुरबा मतमदा सीनियर डॉक्टर सिंग कौरगा येंगहनबगी चटनबी अमा लैरबरा हाइबगी अचौबा वाहंग ओइरी गवर्नर इन काउंसिल अमसुंग वाटर रिसोर्स डिपार्टमेंट ना इरिल तुरेल अमदी कोंगबा तुरेल की इसिंग पाथोक्तुना इचाउ मायोकनरिबा मफम सिंगदा अखनबा मियेंग चंगदुना अथुबदा सिमजिनबियु हाइना खेत्रिगाव एसी की एमएलए शेख नुरुल हसन ना फोंदोकरे शेख नुरुल हसन की युमदा पांगथोकिबा पाउगी मिफमदा एसी असिगी मनुंग चन्ना तुरेल पाथोक्तुना इचाउ मायोकनरिबा असिगी तुंग कोइगदबा सोल्यूशन अमा पुरउ हाइना जुन कुलुमदोइदा गवर्नर वाटर रिसोर्स डिपार्टमेंट की
Chief Secretary PCF da City ikiba leire adubu mari lenaba department thausabi-dabana tha asigi 13 da iril turel gi imai asi mamangda pathokiba mafam aduda amuk hanna ichau thokduna pathoki mayo ichau mayonaki MLA na makhatana hai mahaki maigedagi leiriba akhanaba resource amadi araiba machinery sing sijinaduna ising pathokliba mafam thingnabo honaki adubu department na support pi dabana maram oiduna mai pakpa ngamkhide adubu iril turel amadi kongba turel torban gi oiriba phibam asi mahangna 2019 da water resource minister amadi department ki mari leinaba official sing loinana ahumlak survey tawkrabani MLA ama oina mahaki maikeidagi ahongba amata lehendana lokhotpam thokpa thabak lokhatuna lakli Department ke official sing daita lobiyu pension phangdriba fawba adumak chawduna leigani haibagi wakal thadokbiyu hairakli Handak sakhangdaba kulai paibasingna Nambol Chabal Lekaida Kontra Homdoi Suba Assam Rifles ki team amada ambush chathaduna personnel ani hatkiba amadi mangana asok apan nangankibagi tawdok adubu yaningdaba phongdokpaga loinana leikidraba AR ge personnel singi mafamda ikai khumnaba utpa oina kotuna sinduna ngarang numidang Kangpokpida candle light pangthokre The peoples of Sadar Hills Kangpokpi district stand united with our Indian soldier proud be Indian haiba wakal londa Kangpokpigi Thomas Ground pangthokiba thorom aduda kuki CSO singi lusingba sing amadi miyamna saruk yakhi loinana AR gi mathakta ambush chathakiba thong adubu yaningdaba phongdoktuna kotuna ngarang ahing nongyai-dagi thasigi kunmari gi ahing nongyai phawba Kangpokpida economic blockade chathargani hainasu lauthokhi Anauba Goods and Services Tax GST ngasidagi chanaba hokhibaga loinana car bike yauna television na chingba polam kaya marumgi mamal hanthare nongna semdoklaba tax lobagi mong asigi matung inna nomagi tangai fadana sijinariba chana thaknaba polam life amasung health insurance policy automobile amasung transport electronic stationery car bike amasung machinery na chingba polam singi mamal hanthare ultra luxury item singi oinadi chada nifudagi changda tax lobaga loinana hidak manage polam singdana chada kunipal gi changda tax loragani nongna chana haliba GST asina misam miyamda tax thibagi polum hantha halle haina finance minister Nirmala Sitharaman na phongdokre maman hanthagada ba polam singi manungda ice cream dagi horaga air conditioner amadi chana thakna ba polam sing yauri toothpaste shampoo talcum powder toothbrush sapon koktaina ba thaw konlik amadi bicycle na chingba polam sing chada mangagi changda tax logadaba maramna mamal hanthare life saving drugs medical device thermometer oxygen diagnostics glucometer amadi corrective ki mamal singsu hantaragani life insurance amasung health insurance ki oinadi tax amata lauraroi CC 350 fawbada leiba motorcycle sing chada kunipal tax laurambadagi chada taranipal da hanthare Electric vehicle sing chada mangagi tax lore mobile phone da loramba tax ki chada taranipal da adumak leiba maramna hanagi mamalda ahongba amata leiraroi education amasung mahi masing tambaga mari leinaba makhal sing amata gi tax loraroi anongba tax lobagi thong asina mijam miyamda chauna kanaba phangalagani hairi Lomi Sinmi amasung trade union organization kayana essential commodity singda loriba GST rate hantanaba amasung farm equipment maru oina tractor amasung diesel gi spare parts singda GST koknaba kholau pukhatpada tasinadana tumina laithokpa ngamleba Prime Minister Narendra Modi na masagi chahi 75 farakpa amasung lebak asina ningkha tamlakpa chahi 74 farakpaga mari leinana Hindu singi khwaidagi chawba kumai oireba Diwali amasung Durga Puja na lakpada miyamda bumper gifts oina ngasidagi GST rationalization tawkibasi Lomi Sinmi misam miyam amasung middle class ta lairiba singdagi lut toba yaba makai tawkibadu asoiba khongthangni khanglakpadagini micham miyam pangtha hanaba amasung athubada pangthokadaba Bihar State Assembly mikhal amasung 2023 ta pangthokadoriba state mangagi assembly mikhalda BJP na amuk hanna sakti painaba new generation GST haudokpani haina All India Trade Union Congress na thadokpa chirol amana hairakli chirol sin makata na hai 2013 ki July amadagi masing yambagi sakti sijinaduna matamdugi laikidraba Finance Minister Arun Jaitley na GST namduna chanahan kibada senba chahi 2013 da union lengangna lupa lakh crore Taramathoi rom GST dagi khongatpa ngamki ingkumja 2012 kulumdoi gi senba chahida hana loramdaba essential commodity kayadasu GST rate chada 19 amasung chada 19
ꯀꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕꯁꯤꯡ ꯌꯥꯎꯅ ꯂꯧꯃꯤ ꯁꯤꯟꯃꯤ ꯏꯃꯨꯡ ꯀꯌꯥꯗ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯗꯣꯛꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤ GST ꯆꯠꯅꯍꯟꯈꯤꯕ ꯆꯍꯤ 9 ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯣꯊ ꯋꯥꯡꯈꯠꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ indirectly job kayasу piriba micro stallman amasung enterprises kaya yauna mayai oiba industry kaya thong lonkhibadagi organization factory singi sinmi kaya thabak mangkhi tha sigi 13 ki numidang pung 3 makhairom tarakpa matamda Kamjong district ki Singsau village taki hojikna Kangla tombida leiba auto rickshaw service toba naga phuruk ki Kingchen Kangsun koba mioi amabu modbungi presidential college gate mamangda lenga ka su chanariba Kuki National Army KNA gi member amana tamthina phurakiba thong aduda chenaba mioi ama police na fare haide police na farba mioi adugi maming Saibom Lalhobum chahi 19 apokpa hensai lalhofam kawi hari modbungi ke phoisi beng takini hari mahak kangpokpi police ki team amana ngarang phagat khibani pharaba Saibom lalhobum imung manungi mioi singna phongdorak khibagi matung ina mahak nisha sijinaba mioi ni mahak Kuki National Army KNA amadi lalolo amataga mari leinaba mioi nate mahak nisha sijinaraga KNA gi ming sijina khibani haiba khangba ngambaga loinana mahakpo police custody da thamduna wahang paung chathari hari panba yabadi di tangkul katamnau long na thokiba order aduda taraina laude thodo adu terrorism gi thawongni tawgi haina tawbani thodo aduda chenariba KNA gi mioi ani aduna masa masa gi moral sing phongna yajagadabani KNA gi maikaidagi su pung humbudrani thoigi manungda official apologize torkadabani haiba wafam thamkiba laikhre BJP lengakna Manipur asi shanti gi phibamda thambire hojik leiriba PR lengak asina su chahi ani helaba Manipur gi irang asi gi achumba wayel miyamda piba ngamdre haina AICC gi secretary in charge Manipur gi thopuriba Christopher Tilakna Congress babanda pangthokiba paugi mifamda phongdokre mangna makhatana hai Manipur da hojik oiriba law and order gi phibam asi fail oibada natana lengak ki machinery singsu fail oire masigi khudam haibabu ngarangmak UG group amana ban kaukiba aduna mayek laraba khudamni Manipur gi law and order kanana control toba ngamlibage constitution na piriba haksing mapung phana miyamda phanganba ngamdre handak prime minister na India gi mapalamda chatuna laikiba kaya aduna Manipur da thokliba issue asi karisu oina lawkiba leite BJP na thoksil haitabana lamdamasi gi naha sing thabak phangdabagi awaba kaya mayokna hali national highway sing yauna state asi gi lambi thongi phibam hainingai leitana fatre PMGSY gi tender kaya matam chana thadokpa ngamdre 2003 ta UPA lengak matamda hawdoklamba railway line ngasi chahi 13 suraklaba fawbada loksinba ngamdana loisinba ngamdana leiri handak prime minister na Manipur da laklomkiba aduda lamdamasi da thoklomkiba irang asigi matangda wa amata nganglamdana hankiba asi laibak thibani Security force na chathakiba search operation da Churachandpur police station ke manung janba Taijang village da khulai paiba singna lochinduna thamlamba khulai kaya phagat pangamle police ki pauna hai search operation adu da phagat kiba khulai sing adudi 5.56 mm inchas rifle ama magazine ama modified AK-47 rifle ama magazine ama 9 mm ki pistol ama magazine ama local made single barrel live rifle ani local made .22 rifle ama magazine ama local made mortar ama AK-47 ki live round ammunition kun su phagat ki haina phagala polam sing aduga mari lenana police station da sinakre hairi Security Force ki makha tarakpa search operation ki pauda Manipur Police amasung Central Security Force ki apunba team amana Churachandpur gi irang thokkanba yaba mafam singda chathakiba search operation singda apaba makhagi khuchukulai amadi nongoi maru sing phagatpa ngamkhre official oiba paugi matungina District Police Churachandpur amasung Indian Security Forces ki apunba team amana intelligence na pirakpa report yumpham oiraga ngarang dagi ngasi pauba Churachandpur district ki manung channa leiba irang thokkanba mafam Dikono amasung Taijang khul singi akoibada search operation sing chathaki hari official source asina makhatana hai security force na ahanba oina Dikono khulda ahanba oina chathakiba search operation da 12 bore rifle
निपाल फगटपा ngamki hariba khulaising asi kuki militant singna sizinarambani hari security force na ani suba oina taijang village chathakiba search operation da magazine yawba insas rifle ama magazine yawba AK-47 ama magazine yawba 9mm pistol ama local na saba single barrel rifle ani local na saba magazine yawba .22 rifle ani local na saba mortar ama amadi 7.62 mm AK-47 gi live round gunithoini hari official source asina hai chathakiba operation singda phagatkiba khuchu khulai sing asina militant singna micham miyam da onsin duna irang thogan bagi changda kharada oirabasu nemtha hanba ngamlagani phagalaba khuchu khulai sing bari leinaba police station singda sinakre Salaicha Pibarel Punsi Marup Nongpok Panana Sinduna Maitei Sing Punsin Bagi Pandamda Nongmapanba Kudingi Lekai Lekai da Hongduna Pangtokduna Lakpa Mifam Ngasisu Thawal District Yaripok Khoirom Nongpok Panthoibi Sanglenda Pangthokre Loinana Aikoi Maitei Sing Amata Oina Punsilaba Matam Khaktada Hiram Kudingmakta Mai Pakpa Purakani Haina Salaicha Pibarel Punsi Marup Nongpok Panagi Anan Laisramna Miyamda Apil Torgle Mera Thagi Nongmapanba Charel Hoban Numitka Mari Lenana Salaicha Pibarel Punsi Marup Nongpok Panagi Thongni Singna Pangthokiba Nongma Panba Mifam Adu Yaripok Khoirom Khungi Lai Committee gi Thopubasing Lairongthel Ningol Gram Panchayat ki Hanagi Pradhan Salam Kumar Salaicha Pibarel Punsi Marup Nongpok Panagi Secretary Bobichan Longjam amasung Athobab Singh amadi Khoirol Khungi Nupa Nupi Ahalaman Kayanasu Saruk Yaduna Pangthoki Makha tarakpa aroiba pauda Patriotic Rights Forum Manipurna sahi kudingi lamyanba irabot ningsing thabum manung channa piduna lakpa lamyanba irabot Memorial Lifetime Achievement Award lisingani kunmanga sahi asigi oina hojaidagi social activist ani thangjam irabot sing amasung laitonjam akham amadi Manipurdagi high school khwairakpamda piragani haina ikai khumnaba ulagani Manipur Women's Literary and Cultural Organization Hojai amadi Patriotic Rights Forum Manipur anina pullaga lakleba September kunthada Hojai gi Nandapur da pangthokadoriba 118 suba lamyanba hijam irabat gi mapok numit thoronga mari lenana award asi khusinagani PHWF Manipur gi Assistant Secretary oiriba Laimujam Pratap Singh apokpa Laimujam Syamo Singh Tentha Khongbalda leibana mahagi leikidraba machanupi Laimujam Nautombi Debigi Mingda donor oiriba award sing asida case oina lupa lising manga citation amasung memento amamamsu yauri